Tawaina Pontapi Kraba Lamjingbaira Robin Hood ki Marirak Shuba Leikidabagi Kumon Thoram Lamdam Masida Kundaminariba Furup Kudimak Nasaruk Yaduna Pangthokre Yumthang Nariba Myanmar na Thengkhang Kayarakta Manipur gi Lamkhaida Singnaraklabasu Ngasigi Lengak na Tasinadana Leithokli Border Pillar Marifu Nithoida Chaukat Thaurangi Thabak Suriba Sinmi Singh Myanmar Authority na Tanthorakpadagi Lanjilakle Kurai Kendra gi MLA L Susindro MLA dagi resign tongnaba thorakpada Kendra miyamna thonggalda thingkre Resignation letter miyamna mullaga segaikre Kurumzari Times of Manipur News miyang tabiri bapuna upu Elizabeth na taram nongchari Hauzik miyam da pau sandok na pizari Lamdam masigi musilaklaba Yelhomi Singh kanabagidamag miyam hop na changsin khiba khongjangda security force na kabla khiba rubber bullet na panbadagi North AOC da leiba Ras Medicida laikanaba ngamdana laikhidraba Ananda Singh Higher Secondary School gi Mahiroi Sapam Robin Hood na laikhidabagi Marirak Shuba Ningsing Kumon Thoram ngasi lamdam masida khundaminariba Furup Kudimak na saruk yaduna laikhidraba Athoba Singhi Lairon Chanfam oiriba awa singda pangthokre JCILPS na mapung oiba thongdang logduna pangthokiba Lamjingbaira Sapam Robin Hood ki Marirak Shuba Kumon Thoram aduda tongan ba CSO Singi Luchingba Singh amadi lamdam masigi miyamna saruk yakhi Thoram aduda President Member oikiba JCILPS ki Convener Yumnamcha Dilip Kumar na lamdam masigi musilaklaba Yelhomi Singh kananabagidamak miyamna changsin khiba khongjangda thawaina pontha pikhiba Sapam Robin Hood kumba athoba thobi kaya lairi habasi Ngasigi Lengak amasung Bharat Sarkar na khanggadabani Lamdam asigi Lamjingbaira Robin Hood na Mito Miyancha Singh Khudum Sansilaklaba Lamdam asigi damak Khanjakhiba wakhalon adu leihoriba aikhoi khudimak na thunghanba haibasi aikhoi khudimaki lengdraba thongdang ama oifam thoi Bharat Lengak na NRC chanahalabasu ngasi awang nongpok Bharata akhanaba mityeng thamduna Chatharakliba Aronba Lalong Singh asidagi lamdam asida khundamaniriba Puruk Pudimakna Amata oina lepminaba mathau tare haiki Manipur amasung Northeast NRC chanaba sungya yaro habasima lengdaba demand ni JCILPS ko na pass tawkiba bill do SNPU habasima ko gi demand ni pidre haiba leiraga na asengba khangan biro atopa hena mapangan kanba bill ma pass tawna ba khoi ano khongjang ama akan ma khongjang ama changchin bam thoi aduna state government si stable oina na ba Mungkin pamba leader khalaga thunamak sindok ta bataragadi laibak thidana PR lakhragadi punamak lebak se kangkhong saigani aduna athubada government se masigi issue se crisis se thunamak solve tau haibasi state government as well as to the central government dai khona akan mo pham je thami adu loina na miyam ya pam se thungan na ba miyam interest thak tawgadamani tawdagadi ekhoi miyam na Amato ina punchilakan akan mo khonglen changsilagani haiba wafamsima thamjabaga loinana ai miyam dagi kainanam ya thangni jari punamu puthagachari thank you Amaromda ngasi All Manipur Students Union MSU Jiribam District Committee gi holda JCILPS Jiribam branch sinduna Yelhomi kanabagi khongjangda mama leibaki damak thawai thakraba Sapam Robin Hood na laikhidaba numit asibu ningsingba oina Robin Hood ki photo da haikat lekat tambaga loinana maira katkhrei Lamkhai gi wathok loiba naidri yumthang nariba Myanmar na tawning bata tawba center amadi state lengakna mating thokpa ngamdre border pillar number marifu nithoi manaki Molfai Khun amadi Nongkam Satang Village Faubagi Marakta PMGSY gi makhada lambi semba amadi kakpagi thabak suriba Sinmi Singh Myanmar Authority na athingba pirakpadagi thabak suriba Sinmi Singh mafamduda leiba kibadagi Lanzen lakle wathok asi Chief Minister N Biren gi nakong yokre adubu Center gi External Affairs Minister da paudam kre haibanatana ahenba wafam tadri hiramasi gi matang da paudam ama Tha sigi mangada Indo-Myanmar ngamkhaigi border pillar number marifunithoi manakta Molfai Khul amadi Nongkam Satang Village Faubagi Marakta PMGSY gi makhada lambi semba amadi kakpagi thabak chathariba si Myanmar authorities singna laktuna makhogi lamgi sarukta meter chani kuntra henjelle haiduna athingba thamki
Madugi matungda mafam aduda thawak suriba sinmising mafam adudagi makhoigi mampot matai yomduna kwatha khunau fawba laktuna laiki. Thaudok asigi matangda moreda leiba paumisinga mafam aduda chattuna yangsinkhre. Kilometer 12 rom chingnunggi fatraba lambi singda pung mangarom hena Myanmar na claim tawri mafam afawba chatpada mafam aduda leiba nongkam satang khunja singa punna chapminaduna mafam adugi fivam yangsinkhi. Khunja singa unaba aduda border pillar marifuni thoigi mafam fawba paw loba lakhiba paumi singda khanganabagi damak pillar mafam fawba chaminakhi amadi border pillar number marifuni thoi asigi matangda nongkam satang village authority gi hanagi chairman oiramba TK Kothilna ngasidagi chahi kullongi mamangda hairiba border pillar marifuni thoi asi hauzik lairiba mafam asidagi meter chahumlom Myanmar lomda changsillaga yunglambani adubu matam amagi naga kuki irangda nongkam satangi khunja sing khun thadoglaga challingaida madugi khulong chaba lawraga Myanmar authority na naronda India lomda meter chahumlom changsillaga hairiba border pillar marifuni thoi asi inong nongna yunglambani amadi hana ariba yunglamba border pillar marifuni thoi hauzik Myanmar na fuktokhibagi nung machet makai leiri haibaga loinana paumi singda yenghanki aina uhoba kanda su makhada lairame asigi 82 pillar je hujuk su adugi hana ge lairamba mafamda maina mai asidagi di meter sahum mukti lam changsing rai khoida aduga aina haijaning haibadi laiba officer singa so khoina kayamuk han singna han lamanna asine haiba tarma mafam se khoina 0 point kya musu pi grabani aduda akoi India lomgi sasina kanam la suri action tambe dawa damakta ko nongam sadangi parja mayam akoi pende Nakalamromda lambi kakpa sida Myanmar lam henjile hairiba si nongkam satang village ki al oiraba M Korungna haukiba chahi lising amuga chamapal yankai mathoi gi matamdagi ipa khongpham gi makhada tampak lau unaduna lairibani hauzik fawba adumak lau uduna lairi hairiba mafam asi Myanmar gi lamni haiba si satang village ki khunja singa yaningde mafam asi maktada lambi sembagi thabak chathabada Myanmar authority na athingba piba yaroi haiki akoi gi ipa kophom gi hakthakta masigi makhada akoi tampak lau semlambani hauzik fawba adum semli adubu lasi akoi Burma achina akoi 1951 dagi lau surak la bomba phom asi phaba makhoi gi lamna habase akoi nongam satang parja akoi yaningde aduna hairiba wafam base lasi akoi Manipur government amadi India government gi luchim basingna hauji akoi PMY gi lambi semgaliba si makhoi ne Burma na thingda base thingba yaro adu akoi mafam asi datum sembigani masi akoi satang gi nongam satang gi asengba lamni aduna masi da akoi na kaisu kinanga lekte paumi singna lambi aduda chatpada Myanmar na claim tawri mafam adu maktada ngarang Myanmar gi DC na luchingba kangbu ama laktuna su yengsilamki loinana lambi semba du lepnaba chayet nari mafam adu uwa kayal kaktuna makhoi gi lamni haibagi matagum thingbagi mawongda thamlamki loinana border pillar number marifuni thoi da su Myanmar gi tamu DC na luchingba kangbu amana changduna yengsilamba su thengna rakhi paumi sing lakpo ubadagi Myanmar gi tamu DC na luchingba kangbu adu Myanmar lomda khonglei thuna changsinki ningsingba yai Bharat amadi Manipur laingakna Manipur gi lam inchi ama faw manghalloi haina chinda laujarabasu Tengnopal district ki Indo Myanmar ngamkhai da lairiba khul kaya gi lam Myanmar na makhoi gi lamni haiduna tapna khopsil lakpagi thabak chathariba asi laingakna athuba matamda miyeng changba mathau tari panba yai ngarang chief minister na hairiba cheyetnariba mafam asigi matangda center gi external affairs ta khangan khre hai khrabasu mamang thaktagi border pillar number marifuni thoi da cheyetnaduna mamang thaktagi border pillar gi cheyetnaba asigi warosin purakpa ngamdana lairibani Khurai Kendra ki MLA Oriba L Susindro na lokhiba phireki matung ina ngasi ayuk pung 12 rom tarakpa matamda miyam gi mihut Oriba MLA ki famdagi resign tawragani haina masagi mayumdagi tholakpa matamda Khurai Kendra ki yamlaba miyamna MLA masagi thongalda famjenduna MLA chathan khidrei loinana resignation letter miyamna mullaga segai khrei MLA Susindro na Kendra gi miyamda thamkhiba wafam nga kani haiba wakhalon mangda thamlaga BJP Manipur Pradesh ki President amadi Chief Minister N Birenda MLA dagi resign tawragani natraga Manipur Legislative Assembly gi Speaker da resign tawbagi aiba cherol pisanaba thorakhi hairi Tanjadu da Khurai Kendra gi masing yamlaba miyamna Kendra sigi mihut oiriba MLA resign tawba yaroi MLA mara leite mara lairiba singna resign tawgadabani haiba kholaw loinana MLA gi thongalda masing yamlaba nupa nupi singna MLA bu
थोरकपा थिंखी हाइरी थौदोक थोफमदा चंगसिलुबा टॉम टीवी की पाउमीना फंगबा पाउगी मतुंग इनदी एमएलए एल सुसिंद्रोना महाक मसाना ngang wafam ngang na chatkani miyam gi mihut oiriba mahak miyam gi apamba matung ina khong thangani MLA habasi miyam gi pakholoini miyam gi chakthung piba ngamdragadi MLA oina leirubagi wahanthok leiti haina mahak na haiki नो मचरा हेम ngam daba matam jai ja tha taru kurai kendra da bibiri ba awa se yam sang na takna jarakani January tha da gi aina takna jarapa pot amani ana sum awa si aina fulfill to hon ngam daba praja sing da aina pi ngam daba na maram or kanda nasidi sumba step asi aina lokot jarakani ana sumba step asi na maram or kanda people sing da Manipur da laiba praja miyam sing na su basi soidana hena khangbi bo oisunu adoga Manipur da laiba praja miyam sing na su sumba kurai kendagi oiba firep ama aina lorokpa stage da praja miyam jina madu tasengna hairaga de khoi su kendragi mi singna masumba step am low matamda masi yam lightly oi malen hai praja miyam sina ju Colombia du ai de praja sing nungsirubui da makta praja sing gi khanjaraga ai di masumba step ase loksin jabani adana masigi aroi boina media da nasigi khongtok sariba stage da hairiba regeneration gi step ase dum makhata nai chathagini hai bo hon sing ase thamjagi हौखिबा तांग मरी नुमिता MLA की युम नाकलदा बॉम्ब पोखाइबगी थौदोका मरी लेनना सेमखिबा JSC की कन्वेनर चबुंग बम उसारंजनना हाइखिबदा खुराई केंद्र की MLA की युमदा बॉम्बना अटैक तौरकपा हाइबसी खुराई की प्रजा मियामदा अटैक तौरकपगा चप मानै चाकथुंग फंगदे हाइना वाकलुबगा इकान कानादना बॉम्ब अटैक चथरकपासिना हेना चिंगनाबगी मचाक अमा ओइरे खुराई प्रजा मियाम की खोलाव असि ताबिद्रगदी चाकी लान अमदी सोइदना तुंग इनरकनी हाइना महाकना हाइखि resign to ge praja bu sewa to ngam jidri hai je akhoi ma resign to na ba akhoi thaka chagi bu nate ma resign to ba yaroi aduga concern authority koi khutak tarju mayam na adum khangjara khangbirani praja mayam na mayam jina athu ba matam da kana kani to buno karino karai da chaos la ibuno hai je tok piraga ai akhoi je sigi mai kai degi solve to be haina ai media get through the hijeri Ningsing ba yabadi thasi marigi numidangda MLA Susindro gi khuraida leriba yumgi maning thangba sarukta sakhangdaba mioi singna thamlamba IED ama pokhai hankibagi thodok laikhrabani thodok adugi makha tarakpo oina MLA masa amasung kendra ama adugi miyamna thawong adubu yaningdaba phongdokpaga loinana thangnaba numittagi khongjang sangsinduna lakhibani Khongjang adugi saruk ama oina JSC ama semkhibaga loinana haukhiba ahing nongyai ngasi ahing nongyai fauba khurai kendragi akoibada total shutdown gi khongjang sangsinaba fire fauba lokhiba laikhrabani JSC gi maikai degi MLA gi mayumda bom pokhai halambagi thogdo adugi daita BJP gi chungsinaba lenga asida CAF and PD Minister Karam Shyam amadi PDS ki Polam Singh miyamda fanghanbagi thabak tawriba Chingi contractor amada chingnaba lei haina mara sibaga loinana Minister Karam Shyam fam thadoknaba dabi tawbada natana lenga asina su athuba matamgi manungda MLA gi mayumda IED pokhai halambada chenaba mioi sing faduna chairak pinaba dabi tawribani He nangaklibadi bom pokhai numit adumaktada Chief Minister N Biren MLA Susindro gi mayumda lakpaga loinana thodok thofamda yengsinbagi thabak chathakibani adum oinamak Chief Minister N Biren MLA Susindro gi yumda leiraba faubada MLA Susindro di mafam aduda lakhidabagi thodok laikhrabani Manipur Lainga ki Water Resources Department ki makhada chalairiba Loktak Leaf Irrigation ki Bisnupur da laiba Pump House number 2 da Gorkha Rifles na makhoi gi laifam oisin khibana ningthina chalaiba ngamdabata natana yengon onthoklamle Angakpa thogdo asi ngarang Manipur Pollution Control Board ki chairman su oriba oinam kendra gi MLA L Radhakishore Manipur Government ki Water Resources ki Secretary Jasistha Lazarus Minor Irrigation ki Hanagi Executive Engineer N Sana Zawba, Minor Irrigation ki Chief Engineer Songput Alvard, Bisnupur District ki Agriculture Officer M Hemajit, Bisnupur Municipal Council ki Chairperson L Maniyaima, Kainau Gram Panchayat ki Pradhan NG Savana Amadi, Social Worker Singna Mafam Aduda Hak Thengnana Chatuna Yengsiluba Matamda Thengnarakibani.
Yam nangaklibadi mafam aduda leiramba Gorkha Rifle ki kangbuna yengsin khongchat aduda saruk yariba team adu mafam duda yobaga sak taklabasu khudakta changhankhide. Gate ki wangmada lehanki army gi makok thongba officer singa paw founder bamatungda changhanki. Adubo MLA gi amadi district police ki police personnel sing khulai paiba sing amata changhankhide. Pump house number 2 gi building adugi manung changduna yengsinna bahona ruba matamda thong so lolamki. Madudasu ngaihak so hangnari haiduna ngainaki ngaihak leraga so paiba mioi chathoki haiduna sodu army personnel amana thugairaga makok thongba official sing tamak manung changnaba amadi media sing camera namdanaba army na khanghalaki building gi manungda changlubadadi army gi chana thaknaba polam sing pairamba amadi yen broiler sing loiduna leiramba thengnarakhi Paugi Marathon aten babre amalawzari. Number 1 Oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaka listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mak youth library club uripok polem laikai gi mayok nabada laiba corporate office ta lak piduna ngasi mak contact obiu Hena kupamarol gidama contact tobiru 7005092567 amasung 9007778647 akhoi gi website www.247ununi.com Break imatong da taram nokchari kumginong matam chana laktabana lomi singna thengnariba khudong chadaba kaya kok nabagi damak lengak na lokholakliba thausil thaurang kaya si asanba mityeng thamduna poram chumna paikhatnaba Manipur People's Party MPP na lengaki pukning chingsilakli ngasi mapal kangjebung maningda leiba MPP gi mayai loisangda pangthopa paumisinga unaba amada MPP gi General Secretary Hawizam Gita Zena handaki chahi aseda karigumba lengak na low panba yadana leiriba lofam kaya singasi afaba mawongda seasonaduna pothok putho hauda batarabadi olakpa chahidadi chak tangbagi wathokti soiraroi nupi singna mapan thongna thabak surakpadagi lamdam masida thokhaningdaba tabada tu chunglaba thodok kaya thorakpani Manipur gi ariba regional party ama oriba MPP bu miyamda lana uhanna bahonabagi mahutta punna wakhal taminasi haina appeal tawraduna party dagi tanthokhraba miyoi singna haiba wafamda leibak miyamna thajabiganu haiki marang kana sudona maram marang te koi Manipur gi maximum lofung khudingmak ching phangdabi awaba se koi mayok nare sugumlaba praja singi awaba mayok nare margasida sarkari side dagi kan mami changi daba amadi maram chawa protection maram chawa mieng changham janing balai hairi regional political party asi nana sinbada amadi ma nana sinbada thaw yobi khudimangna ma tobigano amadi tobidana bedam tasu MPP site gi appeal tawjage Wangoi Kendra gi manung chanba top sifai lairam local da leiba awang hiranfam dagi nambul turel maril sengnaba MP local area development fund dagi thadarakpa yamlaba senfam top sifai maya lekai da leiba lamjing maira foundation ki president elangbam budana haina thokre haina maral sirakli ngasi budana pali thole haina sel kaithokliba mafam aduda top sifai da leiba social welfare club amadi thongkhong Lakshmi municipal council ward number 1 gi councillor na luchingba kangbu amana chatuna yengsinki yengsin khongcha aduda saruk yakiba social welfare club ki general secretary tekchambana leiram local gi hiranfam dagi nambul turel maril gi paliasi local aduda leiriba lomi amadi ngami singna masa na thonkhibani MP Local Area Development Fund gi senfam na thonkhibana lamjing maira foundation gi president na miyam da namthak tawduna MP fund gi kaithorakpa lupa lakh taraga lising marifu asi haina thokhibani hairi ba senfam asi hokhiba kumja lising ni tarani panda kaitharakibani mahakna lomi singna tholiba pali adu photo namlaga yamlaba senfam asi lokthokibani fund gi apunba senfam na lupa lakh tara nithoini adubu mahakna thaba asi sure haiduna lupa lakh taraga lising marifu asi kaithokhibani haiki mang uri police mana sembani lamjing mera foundation sembani raja sabha MP fund gi haibase chama la le sidi mranai semjabani ma adu lomi to sele yebo sida koi puri ngang boli lijine masana koi wari li reba adegi mu som jelom da uri ba pali ji ju koi lomi ju se yauri ba asi ju masai mranai takhacha bane
aduna masuain marana chemja basingche mana lona photo kapa kanda koi magi lamjing mera foundation na sabagi phandagi sembani habje manju ngarang tang taruki magi tom tv amsung istv report man phongdok jagreba aduna masi khunjam yam usita baje masi akoina honorable mp ki akan ba mieng chinghaningi honorable mp ki su hena ming chathiale ngasi gi khongchat aduda saruk yakhiba thongkhong lakshmi municipal council ward number 1 gi councillor chandam ombi renubalana leiram lokol asida semjin sajiliba asidi lomi sing masa masana tawjabani masida miyambu namthak tawduna sel lokthok si nungaite mafam asida chakhat thaurangi thabak ama paikhat paibasi khunja singna pamduna lakhibani adubo asigumba thawong asidi yaningde mari leinaba singna mityeng changhaningi haiki pamjai adubu thabak tawbir kadra haraga paisa prar tumina ochi bajidi oitum chong nuaite koi pagi matta ambat sakti thawma action lokun Haukiba June gi tang kunhumdoi amasung kuntarukta bomku village aduga June kuntareta Maka Holda Technopol Police ka loinana Thawbal Police Commando na chathakiba thawong sing adubu yaningdaba fongdok paga loinana Darchol village ki chief yauna police na fazin kiba mioi manga condition amata yaudana thadora kadavani haiba davi tawraduna ngasi Anal Land Jury Board na sinduna Chandel District Headquarter da miyam gi oiba wakat khongchat chatuna DC ki kuthangda Manipur gi governor da wakat cherol ama pisinkrei Wakat khongchat adu Chandel Jafo Bazar da laiba mini indoor stadium dagi hoduna Chandel DC office complex fawba chakhi wakat khongchat chatlingai manung aduda Jafo Bazar gi dukan sing thonglo nakhi khongchat aduda stop harassing Bomku Darchol village we want our constitutional rights we want peace settlement we want right to equality before law stop using excessive powers Technopol police we want customary law We condemn abuse of power by Technopol Police haiba waro sing thaba pleka sing sizinaki ngasi pisin khiba waka cherol aduda memorandum aduda June gi tang kunhumdoi amasung kuntareta yumkai kaya gi thongnau kaya thugaibada chenaba Technopol Police ki personnel sing book tobiyu amadi amang ata thokhan khiba lanthum sing adugi Khetriporon anal customary law gi matung ina chaliba tha sigi tarani thoi fawbada hanjan gadabani haiba wafam yauri Khongchat aduga mari lainana Anal Land Jury Board ki Vice Chairman WNG Koring Victor na Bomku Darchol Village amadi Chalong ani ki marakta thokliba yanadaba sigi matangda Anal Land Jury Board ki mihut singnasu spot visit chatuna yengsinbaga loinana nusi chanana waroishin purakna ba honari aduga housing miyamna taliba davi singasi July 12 fawbagi manungda fanghandrabadi Chandel amasung Chakpi Karong subdivision da leriba office singda total shutdown gi khongjang sangsinaba sem sare amadi housing lainariba fiba masida miyamna communal oiba wafam sing Sandokpi ganu amadi thabak sing chathabi ganu village singi marakta thokliba chayanabasi aikhoi amata oina punna achumba asengba waroshin adu puraknaba honaminasi haina appeal tawkhi We are here to convey our discontentment and show our solidarity against the excessive search and combing operation carried out by the Technopol Police Station since 23 June 2019 till date 6 July 2019. Today we are here to condemn the excessive combing operations on the pretext of searching Bomku villagers by Technopol Police. Khangabok tagi social worker Dr. Khundrak Pam akoi sanana kanna honaduna Khangabok kendra gi manung chanba tongan ba local gi low pari lising mari romda low uba yanaba ising fanghana ba thorang paikhat pa hokre ngasi ising pina bhonariba lofam sing adu hakthengna yengsiladuna social worker Dr. akoi sanana hauze kumgi nong matik chana churaktabana Khangabok kendra gi local kayasu ikang thoktuna fau thaba yadre lomi sing kokta khut hapnare lomi singi awaba si ubadagi kharadang koknaba haiduna lofam hector lising mari romda ising fanghanaba thorang asi paikhatpani sangai yumfam part 1 da laiba wangjing turel gi mathakta sava mini dam asi thingalaga saval afai vi khongda ising asi purakpani ising asina phumtha haukhong kaifa maulavi 33 cooperative local angomlo leipa lohon bi changmang amadi Kiyam local hariba local sing asigi punna low hector lising mari rom da ising yohanba ngamlagani haiki
ngaidro leire aduna hairiba lekang sing si mayam na pak sanu ubire aduna hairiba masi ko ga naba pambai si akoi gi khangbu kenri manungda sangai pham dam haina ma leiri se masi gi ising si mapu phana akoi pubu gi lambe nama sigi kan lambe si ke ko ba sigi ising se sabal akai bi kenen hairiba jaga se bidi dam si akoi mapung phana thadok laga ising mari mangani se pi duna akoi hairiba July sigi tang tara ga ni thui hunde siwa mungda phau lobu ngamagadi akoi tasengna ikang gi awabasi kokani Imphal Mayolda leiba Johnson Higher Secondary School amasung Khetrigawda leiba Pioneer Academy gi oza singna school gi assembly da school sing asida tamba Muslim mahiroi singda khadangi koi kakpa yaroi haina akanba warning kaya tawre haibagi paw leire masi Islamic law gi wangmadani aduna school ani asigi authority singna Pangal Political Forum ga numit humni gi manungda wakhal taminagadabani natravadi pamdaba thogdok sing tholakpa yai haina forum asigi wangangloi MI Khan na phongdokre hiram asigi matangda ngasi kairau mating makha lekai da leiba Firdaus Masjid ta pangthokiba pawgi mifam amada MI Khan na makha taraduna school gi mahiroi singda Islamic law gi wangmada akanba wafam kaya thamduna kihan bahaibasi yamna laibak thibani India asi secular oiba leiba amani chaningba dharma chachaba yabagi ain sangbidana piri masigi mayokta lamda masigi school asina Muslim mahiroi singbu khadangi koi kakpa yaroi khaklabadi school dagi tanthokani haibana chingba wafam kaya thamlakpa si lamdam asida puna nungsi chanana khundaminariba Muslim singna hakchinna lawi Muslim singi chatnabi bu ikai khumnadabani haina lawi school ani asigi oza singna masi khangna hairibra natraga khangdana hairibra habadu PPF na wakhal taminaba pami Numit humni gi manungda school ani asigi oza sing PPF ka wakhal taminagadabani amadi Manipur lenga ki chief minister masung education minister na akan ba mityeng changbi yu haiki धर्म द खुद थिंजन भी गनो धर्म द खुद थिंजन भी थबुक से खुदक त लेपदबनी आस्तोलक प याबा अदुगा याम नुक्सी चानना सही चांगवा की हिस्ट्री लेरबा पांगन गांगलुपता माइनॉरिटी ओरबा ग्रुपता असुम्बा इंसिस्ट तोरकबा अंगांग सिंगी माइंड बु सेटबैक तोना बहोनरक पसे Education Minister amadi Manipur ikai khumnajriba Chief Minister animakna akan mamiyeng changbiduna mari leinariba school ani amadi Manipur ta leiriba gammel amadi private ki school khudingmakta akan stern action lokhat piraga school laba pamdaba thodo wasok ya tholak pa yaba famse thokhandanaba advice natraga matik saba appropriate oiba order ama thokhan view haibisi Ngasigi paugi mifam aduda saruk yakiba Lilong Haureibi ki Darom Ulum Markas ki principal Mufti Siras Ahmad Khasmina school ani aduna Muslim mahiroi singda thamlakliba wafam adubo akanba mawongda yaningde makhata na lamda masigi school amatada asigumba wafam sing thambiganu haiki paugi marakta na tenba break amamok lawzari Coaching Institute, Chingmairong Khongnang Karak Infal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical Regular Course for NEET UG 2020. Starting of class 15 July. NEET UG Successful Candidates for 2019. Sanalu Gangmei, Wardo Dilbung Lamkang, Muhammad Nashiruddin Sa, L. Yohenba, Nima Naurem, Kate Stela Devi, Narosa Chapungbam, Chandan Larin Lakpam, Supriya RK, O. Philip. Break matung da taram nokchari makhatawa pauda tha asigi tareta Imphal da phongba pauche singda arong turel tengthoklaga ising phanghanbibagi thagatpa phongdokchari haina phongkhibadu aranba yumpham yaudaba miyambu chamam nahanba pauni haina khangabo part 3 da leiba club singna phongdorakli loinana hauji nong likna tabadagi low panba yadriba si Manipur lengakna athubada midyeng changbiduna lomi singi awaba si kokhanbiu haina lengaki pukning chingsilakli ngasi nungthil khangabo part 3 da pangthokiba paumi singa unaba mada Young Sporting Association YSA gi secretary S Santa Khumanna United Clubs Village Development Committee habasi khangabo khungang da leite aduga committee asina phongdorakliba arong turel tengkhre hariba si aranbani khangabo part 3 da leiriba club singna arong turel da chatuna yengsilubada turel sengdopagi khudam phangkhidai Part 3 gi mafam singda RCC gi waiting shed manga taruk sari haibadusu sabagi thabak chathaba leite United Clubs Village Development Committee asi khangabo khungangda leiragadi masak lotpi ganu
kana kana na thau puribano haibadu fongdok pirau asigumba chumdawa wafam kaya fongdoktuna miyamda chamam nahanba thoanba lana lamjing libasi athuba matamda press media da sengdok pirau miyamgi chamam nabasing asi sengdoraktrabadi club na action lokhalakani lemna tharoi haiki loinana hauzik kumgi nong likna chubana khangaboktasu chada marifu lau singu tawbada yadana leire aduna hiram asida lengakna athubada mityeng changbiduna lomi singna thengnariba awabasi kokhanbinaba lengaki pukning chingsilakli area kharada koi yoiba RCC gi waiting shed manga sare habasi masi ko yam anga ko poi maramuduna hairiba wafam singasi kaw pathid leba club singna ayaba yaba ngamjade maramuduna gombana hairiba haibade koi singu happy reiba united club koi village development committee asi kaw pathigi amadi khawbuki karma mafumda karmaina leibro kare karana kamai semgi pro haibada tu singu biu aduga hairiba wafam aranba singasi ai koi athu matamda ai masi singdopi na bidam kada misingjari ngarang ayuk pung nipan makhairom taba matamda moreda nupa amana nupi amabu kihan khanghalaga namduna nupi oibigi izat manghankhre thaudo aduda chenariba mioi khanongpo apunba nupi lup amadi maitei council moregi thomi singna fagat pangamkhre faraba mioi adugi mamingna MD khulakpam abocha chahi kunthra apokpa MD amuba kawi Thaubal district ki higher labuktagini more police ta sinakhre haidi thaudo aduga mari lainana MCM gi general secretary and inaucha maiteina nupi da nataba midyeng yengbiba amadi nupi gi punsibu temsingna ba MD abochabo manipur sarkar amadi mari lainaba singna mahaki statement chapchana lauraga matik chaba dandi pigadabani haiki nupi da nataba lamchat chatpa nupi bu hanthana yengba nupi bu punsibu temsingna ba ase akoi yam hachina lawi loinana akoi sarkar na amadi mari lainaba singna हाइब नुपा आसी मागी स्टेटमेंट फजना चपचाना लौरगा मागी फंगफम थोपा दंदी जे मतिक चाना फंगनबिउ हाइबसे अखोय माइरा पाइबी अमदी एमसीएम की माइकैदगी मरी लेनबा सरकार अमदी मरी लेनबा खुदिमक्ता Kairao Kendra gi manung chanbada leiba urup salanfam mathak leikaida iril turel gi mathakta saba suspension bridge ama matam sangna fifam sokna leibadagi leikai miyamna sel puthokna raga ngasidagi upak amadi yotna chingba sinduna semjin ba hokre semjin sajin baduda saruk yakhiba MD Abdul Latif na urup salanfam mathak suspension bridge asi maikai adom gi miyam gi di yamna maru oiba thong ama oiri thong asina fifam sokna leirakpasi matam koire mamangda thong asidagi mi onthakiduna hojik fauba soinaiduna leiba yauri haiba yauna wafam kaya fongdoki प्रजामयम सिला होगिबा थाबगी ममांगदगी हौदुला मरुवेला जाबेतुल उलमा हाइबदु उलमा एसोसिएशन अमदि लेरिबा लेकाई ऑर्गनाइजेशन मयाम खुसम लरे हायरगा लेकाई लेकाई दगी पैसा खाइदना अमदि सोरोकन चिंगबा अकोगी डोनेशन कैम्प न चिंगबा तौरे हायरगा अकोई संगाई थुंबाई तौजरे हायरगा यामलब सेफम ममा अकोई खोमजिन जरे हायरगा उबाक अहनबा अमदि योला चिंगबा कया तयार तौदुला अकोई मसी सेमजनलबगी तौता ngasi हौला अकोई हौलसी हायदना ngasi सिगाई हौदला अकोई सेमजनलबगी तौता थोरंग तौजबनी Thasi tarukta mangjaunana khunja singda khanghanba tawdana tarungi lam eviction tawbagi notice thokiba dugi mayokta ngasi Guigailong Women Society Tarung Women amadi Rongmai Women na yaningda fongdoktuna tarung auto parking da wakan mifam chathakre ngasi wakan mifam adu da saruk yakhiba miyamna no to forceful eviction micha miyam di hak kanbiyu mangjauna pawpidana eviction tawba yaroi haibana chingba kholaw kaya su lauki National Highway 102 Imphal More Lambi Pakthoknaba Lengakna Lam Lokshin bagi matangda manaba achan mirai nai bagi thawong chatharakpada yaba ngamloi achan mirai naidana yet oi chap manana pakthok piu haina ngasi National Highway 102 Expansion Land Affected Patadars Association Khongjom Circle gi mioi singna wakan mifam chathakre Khongjom Bazar da ngasi pangthokiba paugi mifam amada S Brozendro na National Highway pakthokpagi thabak pakhaliba asi tungi yaifanabagi damakta yamna laibak phavani Khongjom miyam nungaitaba karisu leite adubu yamna achang mirai naibagi thawong asidi yaba ngamloi haiki National Highway and Infrastructure Development Corporation Limited NHIDCL gi mangarak shuba Inception Day thoramgi mangoinana Lions Club of Imphal River Valley Horizon Hospital and Research Institute amadi RIMS ki Department of Transfusion Medicine ga kusamnana sinduna lemna mid lying ba amasung idan tawbagi thoram ama pangthokre
ngasi Porompata laiba Horizon Hospital and Research Institute ta pangthokiba thauram aduda NHIDCL Imphal gi project manager oinam Suvanjit na thasi taranipan da Delhi da laiba NHIDCL gi headquarter da pangthokadoriba Inception Day celebration ga mari lainana ngasi gi asigumba thauram asi pangthokpani NHIDCL na lambi semba khak natana miyam gi yaifa thaurang kaya da su saruk yakhi gani haiki सबकी ब्रांचिंग का होगी इवेंट रखना होगी ड्रग प्रोडक्शन कैम्प फ्री आई टेस्टिंग कैम्प ट्री प्लांटेशन पेंटिंग कंपटीशन हर बच्चे में हम सुशिता अपना सही खुदी के इंसेप्शन डे होगी की होना इसी बाबू को पाठों की अच्छे अमंग सही दसों अपना टीम फंक्शन का होगी इंसेप्शन डे के मरी लेने प्रोग्राम में हम पाठों चले Amaromda Horizon Hospital gi Managing Director Dr. Y Yaimana Mamang Thaktagi Hospital asina miyamgi yaifana bagidamal thabak kaya tawduna lakli makhata nasu lairaba imungi miyoi singda lemna mit layengba amadi anok sing fanghana su khonagani haiki the laiba miyam sigi ana basi kai ana ke awareness ni mi ko the sing banaba agi amon haraga mudhaga wadumi jingja anok sing upaga phagani haiba khananba aduga oina free distribution medicine program meeting power miyam asina miyam ni ro kana kai kana gadagi haibatu ko ana dagi ko jare aina women service to the desu asigo program kya se era ro hill district dagi ji bamda te jaga se soi to jo Imphal East District Samagra Section Abhiyan gi District Project Officer Nasanduna Numit Homni Chupna Chathagadaba School Management Committee SMC School Management Development Committee SMDC amadi PRI members singi oiba Non-Residential Community Mobilization Training Program ngasi Khurai Lamlong Kaithel da leiba Sangit Kala Sangam Hall da hodokre Thauram adugi saruk ama oina Imphal East gi District Coordinator Thaudam Rohini Kumar na puthokpa khudam ama haibna mingthonba documentary film amasu phongki Thauram aduda Imphal East District SSA Community Mobilization gi District Coordinator Rohini Kumar na lenga ki afaba school ama ohenba haibasi lenga khakta nangamloi school adugi amadi laikai miyam gi thaudang changi Aikhoi punsinduna ama to oina honarabatata afaba lenga ki school ama ohenba ngamgani haiki haibase Education Department adudi lengak tengah ta tainargadi oiroi masidi kairoi lekai adu lairiba mipung khudimangna school se ai gi school ni ekhoi gi school ni haina khallaga akhoi thawdang loinok loksin minar matungda akhoi gi afaba school ama oigadawni haibugi pandamda kasi se akhoi gi school khudimmakta chemiba school management committee gi members singi oiba akhoi gi training community mobilization training akhoi tawjabani masida maroina akhoi na taksagadai se RTE karino adagi school management committee gi mathau karino haibna singba munna khoina nainazarba matungda madu khoina khangalaba matungda khoi isai gi lekai du sakharga lenga ki school singse phagatnaba khonaba adugi pandamda khoi gi asi meeting ase training ase sinjabani Rajya Sabha ki MP Khetrimayum Bhavanandana numit humni ki manungda sengdoraktrabadi khundrakpam kendra gi oina BJP ga mari leinaba pumnamak athingba thamlagani haina Village Development Committee VDC Harauraugi General Secretary Nongthombam Fulindrona lengakta section wa thamlakli ngasi Manipur Press Club ta pangthokpa paumi singa unaba mada Fulindrona makha taraduna Rajya Sabha ki MP oivata natana BJP Manipur Pradesh ki President Khetrimayum Bhavanandana khundrakpam kendra da thabak sungsu sudana yamlava senfam lokthokpa amadi kendra sida sagadaba thabak miyamga yanaba puraktabadagi wakhada hongduna sare haikibadu wakha miyamna karigumba amata sakhiba laite haina sengdorakhrabani Talag asida miyamda namthak tawduna asengba chumba kaya losilakpasina kendra sigi miyamna BJP bu matam pumbagi mirairakpa yai haiki Thabak shudra paisa kaithoiba thabak subong lomong khangandriba program thong khangandriba se DC masamna tawriba asigum thabak asida hojik phawda ngasi sarkarna tumina lebili bisi thamoi chunungaite adur maramada aikoi numit humni gi manungda karigumba asemba langa langjil ama pibi jagadi aikoi haru bisi thingin janagani
ngasi paumi singa unabadu da saruk yakiba Peace and Development Coordinating Committee ki Secretary Thaudam Hemjit na haikiba da ngasi dagi tharga numit 10 gi manungda kendra sida sagani haiduna sel lokthokhiba thabak sing adu miyam puna loisin minabana pumna maki yaifaba oigani haina fongdokhi उन्हें हर बच्चा का कि मप्पम मकोई हराव की डेवलपमेंट कमिटी का पुनः ताना तिलरगा थबक सिंह तो प्रशासन हाथे लन पंगना बा थबक सिंह तो तौनन की मतम मित्रा ने मतम को की विदेशी से माइके थमजरी हर मित्रा ने सिबु मनोदा कोई के एमपी ना अदु थबो ने पाइक पिद्रबा अदु बितारगदी कोई एमपी भवानंदा यावरिबा बीजेपी सुगुलबा कोई प्रजा के फब तौरी हायना को खंजरी बसे कोई कुनाकुंद लेरिबा बीजेपी को पांजो नुसिजबा कोइना कुनाकुंद केंद्र से बीजेपी सरकार कोई मिराय बिरायना लौजब होलोना मित्रा सुगुम तो पांथोक तब तारगदी कोई कुनाकुंद केंद्र लेरिबा ऑफिस बीजेपी मेरेनो ऑफिस पुनः थिंजलगनी है वो कोई बीडीसी माइके Lomi singda ahongba mamalda laingakna har fangaliba si losal tamlaga lo uriba lomi singda su fanganbiu haina nongchop Imphal lomi sinmi chakwa thorang lubki advisor achom moirang thoina laingaki pukning chingsilakli ngasi Manipur Press Club da phangtokhiba pawgi mifam amada mahakna makha taraduna kumgi nong matam chana laktabana maram oiraga lamda masigi lomi singna awaba kaya mayok naringai cherak asida laingakna pata paiba lomi sing khakta da har pibana loksal tamlaga lo uriba lomi kaya dadi awaba kaya mayok nare lamda masida loksal tamlaga lo uriba lomina lamda masigi apunba lomi gi chada humfutara oiri haibasi lengak na khangbiduna yamlaba lomi kayagi maraibak lepinaba lengaki pukning chingsilakli कोई की दिक्कत हमारे तारे पता लो नहीं अगर पता पिया किसी लोग को पिया दे अगर तुम सब खिलो तो तो चिजा चिंकी अगर की मत बरं कायदा हागो तो बुदु सिंह माइसिन का थिंगल लगने मुंग थिंगल लगने अगर की मत फोटो अगर मत चार रोए ना हाथ बरं कायदा पुनः Paugi Maraktan Aten Babre Amatangalozari. Nainabiyu, Danabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, Local, National, International, Sanabungi Paugdam, Mahiroi Singinamak, Maitai Mayekda, Akanana, Mapung Faraba Pau Singba, Lamjingba Times, Lamjingba Times. Isa Isa Gi Pau Se Thadariba Hawker Singda Haibiraga, Lobiba Yaragani. Break Matung da Taram Nochari. Makatawa Pauda. Handak pangthokiba NET amadi Z Advanced ki parikya singda mark wangna fangduna mai pakraba Harvard School gi mahiroi sing ngasi school asigi conference hall da harau tayamna okpagaloina na achamba khudol potpiduna pukning thogatkhre pangthokiba parikya adu da school asigi apunba mahiroi humfu taruk saruk yakhibagi manungda humfu matoina mark wangna fangduna school asigi mai purakhibani ngasi mahiroi singbu pukning thogatpagi thoram aduga mari lainana Harvard School ki principal Dr. Navachandra na lamda masigi mahiroi singna mapan lamgi mahiroi singa thengnaba ngamnaba masa masa gi punsi gi pandam amamam thamduna hena kanna honaduna mai pak pangamnaba mahiroi singda hona haningbagi apamba fongdokhi like a swimming pool the 10,000 hours spent away. That means 8 hours every day, including Sunday. Walk togi. Madugi map fall na masi world record si tugai bungami world record hit to bungam ki si madugi lesson na ma koi chhatra sing na su masi koi tamba darkar oi the hard work si aise koi success oi gi haradi magi target ama fajana koi thamaga consistently honaba masi natragadi koi ipak sigi tonga tonga state leadership compete with wagani Manipur gi music band Imphal Talkies na Back to the Community Reimagining Manipur haiba theme da Manipur gi wangmada tariba maitei singa unaba thoramgi saruk ama oina band asiki Assam khongchet hokre hariba khongchet asida Assam ki Barak Valley amasung Surma Valley da khundariba maitei sing Lakhipur Singaribon Jaribon Hozai Guwahati na chingba mafam yauri program asi June 18 dagi July 10 fawba chathagadawribani Miyam na khangnaraba Imphal Talkies lisingani nipan da lingkhatkibani music band asi akhu chingang bamna lead tawduna lakli band asi gi isai sing di social issues da based tawbani akhu masamak New Delhi dagi physics doctorate ni chingtam ani gi angang kaya da
kayaga loinaduna akuna hokhiba chahi mangada original music kaya semkhre. Panba yai madude Asian Dub Foundation koba British band ama Imphal da laktuna akhuga collaborate tokre. Star World Channel gi TV series Dewaris ki damak akhu amadi Imphal Talkies na punna album mari amadi single kaya phongkre. Band asi India ki festival kaya da saruk yabata natana Nepal Bangladesh tasu performance kaya pikre. Matam gi oiba miyam gi movement da band asisu thogdang lori. Northeast Pumbada CAB mayokta protest tawringai da band asina CAB gi against da isai puthokuna miyam gi kholau gi support toki. Haukiba mamang chahida akhuna mapanda leiba Manipuri singa unaduna wari kaya khomjenduna imagi wari koba album ama phongki. Chaitare kunta pudigi hauraga sum barak the settle tawpa ani surma da suma turen pan suma valley haitare adu de sumari mari sumai te jinjat ki ba degi akhoi livelihood kamaina struggle tawri tan earn da hona ba kabu sarak pugi sempak pugi ani sumba narrative am sine akhoi sei je sum tam tam sum puthok chari Imphal Talkies ki Assam concept asina Assam amasung Manipur gi Maitai singi mari phagarhan bada chawrba thodang ama oirani concept asina hogalaiba generation singdasu achoba sapkoma piri imagi wari hairiba isai album asina malemgi thakta nganba oiresunu cameraman Prerna Singh galoena Hamanta Marang Times of Manipur Huzai Bisnupur District Headquarter da Laiba Lamdam Si Puari ka sagonaraklaba tourist spot oriba Lokoi Pata ayukta nga siraga ising da tauba toina thengnare. Tom TV da Lokoi Pat Ecological Development Management Committee ki Secretary N Joy Kumar na phongdorakpada nga singasi laina na sibadi nate taubato numidangi matamda battery sizinaduna electric ki current thokhalaga nga fawa miyoi sing lairabra chingnare masi tawbiganu haiki. Manipur gi district kayada kada mayai loisang na Manipur gi tungi damak haugalakliba naha singbu tinjang kaijang daba masa mau fawa thambagi pandamda sangsilakpa nisa thingnaba khongjang gi saruk ama oina ngasi ayo Bisnupur district ki upopi maning charoi lok mapanda leiba miyamna Vietnam hairaga khangnaba lobuk mayai da leiba yu sungfam mafam mari Bisnupur police na ngak senduna kada amasung upopi apunba mairapai bi lup ka kusam naduna thugai khrei. Yu sungbada sizinaba polam kaya fagat krei. Khongjang aduga mari lainana kada Bisnupur District ki President H. Basanti na ngasi mayampuna yu sungfam ama thugai basi achoba mai pakpa amani haiki. Nakal amaromda upopi apunba mairapai bilup ki President H. Sobita na Manipur da nauriba nahakaya nisagi ipakta tauduna mangbagi masing hengalakpa crime masing hengalakpa imung manung santi lerektaba kaya yauri. Excise Department loinana tax lauraga lairibasi topiro yu sungba amadi yonba thingbada thamoi sengna mathau tawbiyu haiki ngasigi mang takhankhiba yu amasung polam sing adu chaurakna lupa lakh ani hengani upopi unit ki mai ben kada amasung thinunga unit ki bichembu district ki apunbo oina tawjakibani loina na khoi gi head ki department gi saruk jabi ki aduga ngasigi driver sidi yamna success oiki sagida maga changhandana hona jabase sida agoi mapung phaba ngamjadaba haitare masina ngamjadabani na ngasi Manipur Sarkar laingakna amadi excise department police department singna akoi kano loroga tax loroga anda sumaina nisa yoli bajing support tawraga manungda leibi basi leibi ganu thokpiro phongna thabak tawraga ngasi akoi gi apun ba oina akoi gi leibak se amuktang tungda horokadaba yumbiren singjibu amuktang aphaba lambida lamjing binaba tawminasi apunna saminasi haina ai haijeninge Sama ka pokal si pau ay thak pagamte hauji ado ju thonga ga le laga lai mane labuk mangda ado asi mapam si jo ai ne laura ga lai ba mapam natte lupali sing tara ga thira ga ikoi thagi hun mangam tamne le laga lai mane mapam ji da khonjo lau jo laite aduna ai gi damak tane haina so kana so laite ai mete nu pinana iteng jo pangmina ga laite pam so lai ra banena tawu tabu nisa abdi yu thungiba yoliba imung singasi koi singase imungi senthok lambi leitaba aduna hingdabadi yadabanina khudakki oina sen thuna tanba yaba lambi thibana oirami maramasina nisa saba sing dak addiction center singda puduna natraga awareness piduna makhogi anoba lambi ama piba adumaina asigulba yu thongmagi simpham tawriba natraga yoliba mi
मियोइसिंग इमुंगसिंग असिदा अवेयरनेस पीबीदना न तोंगान तोंगान मणिपुर लैंगाकी लैरिबा डिपार्टमेंट सिंग असिदा मखोइदा निंथीना मथौ तहोले हरगा सर्वे अमा तहोल मतुंगदा मखोइसिगी इनकम लांगनबगी ओइबा चानब सिंफम अमा पीबीरगा मणिपुर लैंगाना सिनबीबा तारगदी मणिपुरदा निशागी थोलिबा क्राइसिस मयाम क्राइम मयाम से तमना तमना हंदरक्तुना मणिपुर से तंगदू लेताबा चौखटपा लमदम अमा ओइगनी हाइबा वाफमदु थमजरी कैमरामैन धनचंद्र हुइद्रोंग लोइनना पाउदमजरीबा हुइद्रोंग रोमेन टोम टीवी उपोकपी मनिंग चरोय लोक मपान हौजे अमु सानबकी पाउ फंबिगनी Salai Holdings Private Limited amadi Forest City Malaysia ani na khusam naduna Eco Park Golf Arena Kolkata da Salai Golf Tournament 2019 ngarang pangthokre Manipur dagi miyoi ani yauna Bharat ki tongan ba mafam kaya dagi golf ki sanaroi nifu marina saruk yakiba golf tournament adu group ahumna hole mapanda athoi ahen tanaki tournament adu da Kisale Dev na winner MB Singh na ahanba runners up amadi Arun Prasad na anishuba runners up taki tournament adugi prize intopigi thoramda Salai chairman su amadi managing director Narengbam Samarjit na Northeast ta Malenggi thakta masak khangba golf course ama lehenabagi ahanba khongthang ama oina tournament asi sinbani tournament aduda mai paklaba mioi ahumbu Salai na sponsor tawduna Malaysia gi Forest City da leiba golf course sanabagi khudongchaba pigani haiki ngasi nungthil phong khiba pauche singda kari kari maru ba pau yok khibagi habadu myam punamo miyeng taminasi Kanglaipak ki Meira Myanmar na nauna Manipur gi lam khopchilakpagi wathok laklay sarkar ne kari sukhangdana leiri LLI gi pump house ani suba Gorkha Rifles na matam kyadagi khudum chanduna leirakpada sarkar na kari sukhanglamdre Lamjing Meira Robin Hood laikhidabagi marirak suba kumon thoram pangthokre Manipur da ILP chana hanaba akan bakhongjang changsilagani Dilip Kumar aina thingkraba hidak mana gi polam singa konana mioi manga fagatle Susindro na MLA famdagi resign tongna bache miyamna mulaga segai khre house arrest tawduna thamkhre Kangla Pau Lamjing Meira sapam Robin Hood ki marirak suba ningsing thoram pangthokre ILP chana hanaba hayingdagi akan bakhongjang changsilagani Dilip Kumar MLA Susindro speaker da resignation cherol pishin balakpada miyamna thatuna resignation letter mulaga segai khre Assam Rifles na mioi anidagi yamlaba nongwi marusing fare Karnataka da rajniti gi irang kangkhalakle Congress ki mantri kunmathoi resign tawkhre Pandam Lamjing Meira Robin Hood laikhidabagi marirak suba ningsing numit pangthokre Lenga ki mihut yaugera yauroira Manipur People Bill SNP binaba center da takshilagani Yumnamcha Dilip Kumar Lambi sembal loire haijilaga sel lokthokre Lamjing Meira Foundation gi mathakta MP ne action law Pravis Sanam gi case close tawramle PSC Manaba Kurai Kendra gi MLA Susindro house arrest tawkre Karam Siambu Minister famdagi lokthok haiba phirep hongdri Loktak Lift Irrigation gi pump house number 2 Yangon onthoklamle Yungok sunglamba mafam sing thugai khre Sandel da police ki thong sing yaning de haina khongcha sat khre Border pillar marifuni toisu irang thokle Bogzel Kundrakpam Kendra da RSS office amadi BJP gi chawkhat thorang tingjilagani MLA Susindro gi resignation paper Kendra gi miyam na segai khre house arrest tawkhre Gari na thomlambadagi sire chenaba gari lot khre Mari leidaba department na ithai lokhong gi lamda midyeng changbiyu Aroibada maroiba pau amukhana pizari Mama leiba kidamak thawai na pontha pikraba Lamjing Meira Robin Hood ki marirak shuba laikhidabagi kumon thoram lamdam asida khundaminari ba furup khudimak na saruk yaduna pangthokre Yumthang nariba Myanmar na thengkhang kayarakta Manipur gi lamkhaida singnaraklabasu ngasigi leingak na tasinadana leithokli Border pillar marifu nithoi gida chawkhat thaurangi thabak suriba sinmi sing Myanmar authority na tanthorakpadagi lanjen narakle amadi Kurai Kendra gi MLA L Susindro MLA dagi resign tawnaba thorakpada Kendra miyam na thongal da thingkre resignation letter miyam na mullaga segai khre
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ